पुथोꯛꯄꯒꯤ ꯅ꯭ꯌꯨꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯦꯂꯥꯗ ꯁꯣꯔꯁꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯇꯥꯊꯣꯛꯇꯨꯅ ꯈꯪꯍꯟꯖꯔꯤ꯫ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟꯗ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯁꯦꯝꯖꯤꯟꯕꯤꯔꯛꯂꯒꯅꯤ ꯍꯤꯡꯂꯤꯉꯩꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯅꯤ, ꯃꯁꯤꯕꯨ ꯍꯩꯅ ꯍꯦꯟꯗꯜ ꯇꯧꯒꯗꯕꯅꯤ꯫ MP ꯕꯤꯃꯣꯜ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯗ꯭ꯔꯤꯉꯩꯗ ꯁꯦꯜꯁꯤꯌꯁ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯦ꯫ ꯁꯦꯜꯁꯤꯌꯁꯀꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯗꯤꯁꯇ꯭ꯔꯤꯛ ꯚꯤꯖꯤꯂꯦꯟꯁꯅꯆꯤꯡꯕꯁꯤꯡꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯐ꯭ꯔꯣꯖꯟ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤꯅꯗꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯗꯦ ꯑꯃꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯦꯁꯇꯤ ꯂꯥꯏꯟꯒꯤ ꯋꯥꯌꯔ ꯇꯠꯂꯒ ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯔꯦ꯫ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁꯨꯠ ꯑꯦꯟ ꯁꯥꯏꯠꯀꯤ ꯆꯩꯔꯥꯛ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯈꯤꯕꯅꯤ KCP MC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛ ꯁꯦꯝꯍꯟꯕꯤꯔꯛꯂꯒꯅꯤ ꯍꯤꯡꯂꯤꯉꯩꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9, 2025ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:45 ꯇꯥꯔꯛꯄꯗ ꯃꯇꯝ ꯑꯗꯨꯒꯤ ꯔꯥꯖꯚꯕꯟꯗ ꯂꯥꯛꯇꯨꯅ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯈꯛꯇ ꯅꯠꯇꯅ ꯁꯧꯒꯠꯄꯁꯤꯡꯅ ꯐꯥꯎꯕ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯂꯒ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯕꯤꯔꯛꯂꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤꯗꯃꯛ ꯂꯤꯗꯔꯁꯨ ꯈꯟꯕꯤꯔꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯂꯤꯉꯩꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19, 2025ꯗꯒꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯆꯂꯥꯏꯔꯛꯂꯤꯕ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯍꯟꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯁꯤꯆꯨꯑꯦꯁꯟ ꯔꯤꯚꯤꯌꯨ ꯇꯧꯕ ꯃꯤꯐꯝꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯇꯧꯅꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ DGP ꯔꯥꯖꯤꯕ ꯁꯤꯡꯍꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2.5 ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯥꯎꯅ IDPꯁꯤꯡꯕꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯣꯡꯖꯤꯟꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯅ-ꯊꯣꯛꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯐꯤꯚꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯟꯅꯔꯗꯤ ꯉꯔꯥꯡꯒꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨ ꯏꯟ ꯀꯦꯃꯦꯔꯥꯗ ꯆꯠꯊꯈꯤꯕꯅꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯈꯟꯅꯈꯤꯕ ꯑꯃꯁꯨꯡ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯔꯥꯡꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈꯤꯕ ꯑꯌꯥꯝꯕ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯍꯜꯂꯛꯂꯤꯕ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯍꯥꯟꯕ ꯊꯥ 6ꯀꯤ ꯃꯇꯝ ꯃꯄꯨꯡ ꯐꯥꯈ꯭ꯔ ꯃꯇꯨꯡ ꯑꯅꯤꯔꯛꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯊꯥ 6ꯀꯤ ꯃꯇꯝꯒꯤꯗꯃꯛ ꯁꯥꯡꯗꯣꯛꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯅꯤꯔꯛꯁꯨꯕ ꯊꯥ 6ꯀꯤ ꯃꯇꯝ ꯑꯁꯤ ꯆꯠꯂꯤꯕ ꯀꯨꯝꯖꯥ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯂꯣꯏꯒꯗꯕꯅ ꯉꯔꯥꯡꯒꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯤꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯀꯧꯅꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯊꯪ ꯊꯥꯒꯤ 12ꯗ ꯂꯣꯏꯒꯗꯕ ꯃꯅꯤꯄꯨꯔꯗ PR ꯆꯠꯅꯍꯟꯕꯒꯤ ꯑꯅꯤꯁꯨꯕ ꯇꯥꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯅ ꯁꯦꯟꯇꯔꯅ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯂꯩꯉꯥꯛ ꯃꯈꯜ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏꯕ ꯔꯤꯄꯣꯔꯠꯁꯨ ꯇꯧꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯅꯤ, ꯃꯁꯤꯕꯨ ꯍꯩꯅ ꯍꯦꯟꯗꯜ ꯇꯧꯒꯗꯕꯅꯤ꯫ MP ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝ ꯍꯧꯖꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯕꯨ ꯍꯩꯅ ꯍꯦꯟꯗꯜ ꯇꯧꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯅꯁꯨ ꯁꯤꯡꯅ ꯑꯃꯗꯤ ꯊꯧꯁꯤꯜ ꯍꯩꯅ ꯂꯥꯛꯁꯤꯟꯕ ꯆꯪꯏ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯀꯪꯒ꯭ꯔꯦꯁ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯂꯦꯐ ꯐ꯭ꯂꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛꯇꯥꯛ ꯈꯣꯖꯩꯂꯨꯞ ꯕꯤꯁꯅꯨꯄꯨꯔꯒꯤ 12 ꯁꯨꯕ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯕꯣꯝ ꯊꯥꯗꯕꯗꯒꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯖꯄꯥꯟꯅ ꯀꯨꯝꯖꯥ 1968ꯗ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯀꯤ ꯌꯨꯝꯕꯨ ꯑꯣꯏꯕ ꯉꯝꯈꯤꯕ꯭ꯔꯥ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯁꯣꯟꯕ ꯈꯪꯂꯒ ꯁꯦꯝꯗꯣꯛꯅꯕ ꯑꯃꯁꯨꯡ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯁꯤ, ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯩꯔꯒꯁꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯁꯦꯜꯐ ꯀꯔꯦꯛꯁꯟ ꯇꯧꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯕꯤꯔ ꯕꯥꯕꯨꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯃꯨꯇꯨꯝ ꯔꯥꯝꯅꯤ ꯑꯃꯁꯨꯡ ꯑꯜꯗꯤꯒꯣ ꯁꯛꯁꯦꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ KNK ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯅꯤꯡꯊꯧꯖꯝ ꯎꯇꯝ ꯀꯨꯃꯥꯔꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ SD ꯂꯥꯏꯟꯒꯤ ꯋꯥꯌꯔ ꯇꯠꯂꯒ ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯐꯧꯕꯥꯛꯆꯥꯎ ꯏꯈꯥꯏ PSꯅ ꯀꯣꯟꯕ ꯁꯥꯏꯇꯣꯟ ꯂꯤꯇꯥꯟꯄꯣꯛꯄꯤꯗ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯏꯁꯤꯡ ꯆꯥꯏꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯝꯕꯤꯗ ꯇꯤꯡꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ SD ꯂꯥꯏꯟꯒꯤ ꯋꯥꯌꯔ ꯑꯃ ꯇꯠꯂꯒ ꯇꯥꯔꯛꯄꯗ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯈꯦꯂꯝꯕꯝ ꯀꯤꯔꯟ ꯃꯩꯇꯩ, ꯆꯍꯤ 90 ꯀꯧꯏ, ꯁꯥꯏꯇꯣꯟ ꯂꯤꯇꯥꯟꯄꯣꯛꯄꯤꯗꯒꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯠ ꯑꯦꯟ ꯁꯥꯏꯠꯀꯤ ꯆꯩꯔꯥꯛ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯈꯤꯕꯅꯤ KCP MC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯋꯥꯍꯩ ꯈꯣꯝꯕ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯁꯨꯠ ꯑꯦꯟ ꯁꯥꯏꯠꯀꯤ ꯆꯩꯔꯥꯛ ꯃꯇꯨꯡ ꯏꯟꯅ KCP ꯁꯦꯔꯦꯟꯗꯔꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯔꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯀꯣꯛꯇ ꯀꯥꯞꯊꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ
Military Council KCP MC Progressive na section wafum khara thamjari madudi KCP gi mingda masa masabu party ni haijaramba Manipur Police Commando dagi lichai amuk chabda hero sage tawdagi zero onduna Sajiwal jail Tehar jail amuk tang yobda ningtam lan la kauthukna masa hingnabgidamak Assam Rifles ki makong konkraba KCP surrender group singda kanglam cheliba matu sonba irija singi imung manung singna makoi makoi gi nasanasa sing mapueba sing matam lengeda wakal tana fajin pusin haunaba section wafum party ki makedagi norukna khanjari KCP MC Progressive Chairman Oiriba Jingkai Kuman Elias Takel Akel Maikta Kanaguma KCP surrender group singa Brusilaga wa tanarba matungda pausi ki kuthangda wafum kya phongtolpa party na thengnare wafum sing adubu Tambirak pagidamak Assam Rifles ta makut wangna thangatlaga surrender tawkraba Oiroi sing masagi ming phongna hapchaba phawba ngamjadaba matu sonba mioi singda party na tanba para sungsoi soidina tambirakani surrender group na KCP MC Progressive pu maral sirabani haiduna lepak miam mangda party na mi panghata hatpa oina walakliba dudi nakoina ka hena ijabadagi hajin wafam ni haina lawi matu sonba mioi singi chanafamdi KCP surrender group singda tatana chanafam leiroi matu sonmandana yeknabada surrender tawkraba nakoina komla charambagi lapoi charambagi damak KCP MC Progressive na hatkre haibadi surrender nakoisu tanaramloi tawbatabu KCP MC Progressive na kunagi maipta natragana yeknabada tanjaduna kuraki ina lai saba sagagi maitan asiba KCP maikum upa surrender singdi matang matam chana yarkagadi makokta kapthukpagi hainabi amadi leijai haiba wafamdi mayek sengna surrender group da chennai ba huiroi singda lepak miam khangna laptok charaki video asibu pawtumada soikilan kiba yarbasu ngakpigani amadi channel asibu subscribe tawbi damukta thagappa phongdoksari tung koina miam gi siba tawbang ngamba oijage